Election 2017. Choose your candidate. Image TV yang berasing buhan pada kurum jari. Lakniba drama tu sebab Manipur Bidhan Sabha Mikal Mari Lena Image TV na putok jari ba. Choose your candidate ki ngasi aikoi ki studio election biri basi wagai kendra ki biri boy biri ba BJP ki mire Dr. Usam Deven. Dr. Bu ahan bertera nok seri. Kurum jari. Dr. ahan berada koi na hajik Manipur si yang datang dulu ita ada ba people mo life si kuire asinga lagi nate. Panayam na kuire bra hai na kali. Masih koi ki lengak si ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯁꯥꯁꯣꯟ ꯇꯧꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯍꯤ 35 ꯑꯁꯤꯗ ꯂꯥꯛꯏꯕꯁꯤ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯑꯃꯒꯤ ꯃꯦꯟꯂꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯐꯦꯁ ꯇꯧꯔꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀꯤ ꯑꯐꯁꯐꯥꯒꯤ ꯑꯗꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗꯤ ꯂꯝꯗꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯥꯡꯂꯨꯞ ꯃꯁꯦꯟꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯥꯡꯂꯨꯞ ꯃꯁꯦꯟꯁꯤ ꯅꯨꯡꯁꯤꯅꯕꯁꯨ ꯋꯥꯠꯂꯛꯑꯦ ꯑꯗꯒꯤ masumba ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯐꯝ ꯑꯃ ꯄꯨꯔꯛꯀꯦ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯐꯕ ꯂꯩꯉꯥꯛ ꯁꯥꯁꯣꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯂꯨꯆꯤꯡꯕ ꯀꯠꯊꯣꯛꯄ ꯂꯦꯖꯤꯁꯂꯦꯁꯟ ꯃꯌꯥꯝ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯖꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯍꯧꯖꯤꯛꯁꯤ ꯑꯅꯧꯕ ꯑꯍꯣꯡꯕ ꯑꯃꯗꯤ ꯄꯥꯝꯃꯤ ꯂꯩꯉꯥꯛꯂꯣꯟꯗ ꯈꯪꯗꯦ ꯂꯨꯆꯤꯡꯕꯗ ꯈꯪꯗꯦ ꯑꯑꯣꯟꯕ ꯑꯃꯗꯤ ꯄꯥꯝꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯆꯃꯝꯅꯕ ꯑꯃ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯕꯣꯜ ꯂꯦꯞꯄꯤꯕꯁꯤꯡꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯔꯛꯁꯤꯗꯁꯨ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯈꯔ ꯅꯠꯇꯅ ꯑꯌꯥꯝꯕꯗꯤ ꯍꯥꯟꯅꯒꯤ ꯑꯣꯏꯔꯝꯃꯕ ꯑꯔꯤꯕ ꯚꯦꯇꯔꯟ ꯄꯣꯂꯤꯇꯤꯁꯤꯌꯟ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯃꯁꯤꯕꯨ ꯍꯝ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯗꯤ ꯑꯅꯧꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃ ꯑꯅꯧꯕ ꯂꯨꯆꯤꯡ ꯑꯃ ꯄꯥꯝꯃꯤ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯔꯥꯗꯦꯕꯦꯟꯒꯤ ꯃꯣꯠ ꯀꯔꯤ ꯂꯩ ꯌꯥꯝ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯎꯇꯝꯅ ꯍꯥꯏꯕꯤꯕ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏ 12 ꯁꯨꯕ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯤꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯂꯕ ꯁ꯭ꯇꯦꯠꯁꯤ ꯐꯪꯕꯗꯒꯤ ꯁ꯭ꯇꯦꯠ ꯐꯪꯕꯗꯒꯤ ꯏꯂꯦꯛꯁꯟꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯦꯟꯂꯤ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯎꯕꯤ ꯑꯇꯩ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯃꯇꯦꯛ ꯈꯔꯒ ꯄꯥꯟꯕ ꯌꯥꯎꯈꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯤꯕ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠ ꯀꯣꯡꯒ꯭ꯔꯦꯁꯁꯤ ꯀꯨꯏꯔꯦ ꯃꯇꯝ ꯀꯨꯏꯔꯦ ꯄꯥꯜꯂꯛꯄ ꯃꯣꯏ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯅꯤ ꯑꯗꯨꯒ ꯆꯍꯤ ꯑꯩꯈꯣꯏꯅ 11 ꯁꯨꯕ ꯇꯥꯝꯁꯤ ꯐꯥꯎꯗ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯅ ꯃꯇꯦꯛ ꯈꯔ ꯄꯨꯔꯒꯁꯨ ꯌꯥꯝꯅ ꯃꯦꯟꯂꯤ ꯄꯨꯔꯤꯕꯗꯤ ꯀꯣꯡꯒ꯭ꯔꯦꯁꯅꯤ ꯁꯨꯝꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯩꯉꯥꯛ ꯁꯥꯁꯣꯟꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯩꯉꯥꯛ ꯁꯥꯁꯣꯟꯁꯤꯅ ꯀꯔꯤꯗ ꯉꯥꯎꯏ ꯍꯥꯏꯕ ꯃꯇꯝꯗ ꯂꯤꯗꯔꯁꯤꯞꯇ ꯉꯥꯎꯏ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯑꯃꯗ ꯂꯤꯗꯔꯁꯤꯞ ꯎꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯈꯟꯗꯦ ꯈꯟꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤ ꯆꯤꯡꯗꯅ ꯀꯔꯤ ꯔꯤꯁꯔꯆ ꯆꯠꯂꯤ ꯇꯝꯄꯥꯛꯇꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯃꯇꯝꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯒꯤ ꯐꯝꯗꯨꯗ ꯉꯥꯎꯕ ꯑꯗꯩ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝꯒꯤ ꯐꯝꯗ ꯉꯥꯎꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯁꯤ ꯑꯩꯈꯣꯏ ꯁꯣꯏ ꯇꯧꯊꯣꯛꯑꯝꯕ ꯈꯣꯠꯂꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯅꯩꯅꯕꯤꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯝꯕ ꯃꯌꯥꯝꯁꯤꯅ ꯉꯁꯤꯗꯤ ꯑꯗꯨꯝꯕ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯆꯠꯈ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯥꯏꯟ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤꯗꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤꯛ ꯃꯆꯥꯗꯨꯗꯒꯤ ꯑꯆꯧꯕ ꯍꯧꯔꯛꯇꯅ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯎꯕꯤꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯦ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯁꯤ ꯅꯣꯡꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯊꯩ ꯑꯗꯨ ꯁꯣꯜꯂꯤ ꯍꯥꯏꯔꯒꯁꯨ ꯑꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤꯗꯤ ꯇꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯏꯟꯇꯔꯦꯁꯇ ꯂꯩꯕꯤꯗꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯌꯥꯝ ꯍꯦꯟꯅ ꯋꯥꯔꯤꯕꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯅꯠꯇꯦ ꯃꯣꯏꯗꯤ ꯁꯦꯟꯗꯣꯏ ꯆꯥꯕ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯀꯥꯡꯕꯨꯗꯤ ꯅꯣꯡꯃꯒꯤ ꯄꯩꯁꯥꯁꯤ ꯋꯥꯡꯈꯠꯂꯝꯒꯅꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯁꯨꯖ ꯅꯣꯝꯖꯕ ꯐꯪꯗꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯆꯠꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯁꯥꯁꯣꯟꯁꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯕꯗꯒꯤ ꯊꯣꯛꯂꯛꯄ ꯄꯣꯠꯅꯤ ꯏꯅꯛ ꯅꯛꯄ ꯃꯌꯥꯝꯅ ꯎꯅꯩ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯁꯤ ꯃꯌꯥꯝꯅ ꯈꯪꯉꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤꯅ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯑꯗꯒꯤ ꯑꯃꯗꯤ ꯁ꯭ꯇꯦꯠꯇꯨꯗ ꯆꯪꯁꯤꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯣꯏꯅ ꯍꯥꯏꯖꯔꯒꯁꯨ ꯒꯨꯖꯔꯥꯠ ꯀꯔꯤ ꯐꯤꯕꯝꯗ ꯍꯧꯔꯛꯈꯤ ꯍꯧꯖꯤꯛꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯁꯤ ꯃꯌꯥꯝꯅ ꯈꯪꯉꯤ ꯁꯤꯒꯨꯝꯕ ꯂꯩꯉꯥꯛ ꯁꯥꯁꯣꯜꯒꯤ ꯃꯈꯥ ꯑꯐꯕ ꯂꯩꯉꯥꯛ ꯁꯥꯁꯣꯜ ꯑꯃ ꯆꯪꯉꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩ ꯐꯝꯗꯨꯗꯒꯤ ꯇꯣꯛꯄ ꯌꯥꯗꯕꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯀꯥꯟꯗꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯋꯥꯕꯁꯤ ꯊꯦꯡꯅ ꯂꯩꯔꯦ ꯆꯨꯝꯃꯤ ꯃꯣꯏꯅ ꯈꯕꯔꯗ ꯀꯩꯗ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯡꯕꯨꯅꯤꯅ ꯄ꯭ꯔꯦꯁꯇ ꯀꯩꯗ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯄꯪꯏꯗ ꯏꯔꯀꯥꯟꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ
ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯃ ꯂꯥꯛꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯂꯤꯗꯔ ꯑꯃ ꯂꯩꯇꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩꯗꯤ ꯂꯧꯖꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ 11 ꯁꯨꯕ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯤꯗꯅ ꯋꯥꯁꯛꯃꯤꯗꯨꯅꯤ ꯆꯍꯤ 35ꯗ ꯄꯥꯡꯊꯣꯛꯏꯕ ꯊꯕꯛꯁꯤ ꯑꯩꯈꯣꯏ 15 months ꯍꯥꯏꯕꯗꯤ ꯆꯍꯤ ꯊꯥ 35ꯗ ꯑꯍꯣꯡꯕ ꯂꯥꯛꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯀꯥꯏꯅ ꯂꯥꯎꯊꯣꯛꯑꯝꯃꯤꯁꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯂꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯛꯁꯀꯤ ꯍꯋꯥ ꯅꯨꯡꯁꯤꯠꯁꯦ ꯌꯥꯝꯅ ꯀꯥꯏꯔꯛꯄꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩ ꯂꯧꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯏꯁꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯊꯦꯡꯅꯔꯤꯁꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯅꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯁꯤ ꯑꯅꯧꯕ ꯅꯠꯇ꯭ꯔꯦ ꯃꯅꯤꯄꯨꯔꯗꯗꯤ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯦꯟꯇꯔꯗ ꯄꯥꯏꯔꯤ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯇꯧꯏ ꯃꯇꯝꯁꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯊꯝꯕꯤꯅꯕ ꯍꯥꯏꯅ ꯁꯦꯟꯇꯔꯗ ꯃꯌꯥꯝ ꯑꯃ ꯑꯩꯈꯣই ꯁꯦꯟꯇꯔꯗ ꯑꯩꯈꯣꯏ ꯇꯛꯅꯩ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯑꯣꯏꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ हाईवे प्रोटेक्शन फोर्स परमानेंटली थम्मसी है खलसी मधुमना सोल्व तौगदौरिब्रा अदुसु आई मधुदी ओइथोय मरमदी लेरिबा सिंग तमगी मक्ता लेरिबा कॉन्फ्लिक्ट से फजना कोई हाना रियलाइज तौर कांदा अखोय अदुगुबा सोल्यूशन म पोरा मतमदु ओइथोगदौने मरमदी नोंगैना कैसु लेंगापना मधु शांति ओइबदी ngамोय अदुबु अखोय इकोनॉमिक ब्लॉकेट तौरे हाइबसे मयामना कोई बीजेपी साइड जु नेशनल लाको मतम जु हाय करी हाय कांदा नुमिनिनी की मनुंग बे इकोनॉमिक ब्लॉकेट सिचुएशन बिगे गाय अदो मोय करिने कांग्रेस कांगु की मिनिस्टर मसुंग चीफ मिनिस्टर करिने करी नो कांदा एनएसएल का कोई मरी लेने रेगा ने करिने कोई पार्टी जी बीजेपी जी नत्ती माना मनिंग ममांग खंगदना चीफ मिनिस्टर उइनिंग मगी मंगलांदा गाउदना अखोय अदवाइने गाउरुबदगी डिस्ट्रिक्ट लॉकथोक्सले लाउ डिस्ट्रिक्ट लॉकथोक मतमदा सिंगी अखोय कम्युनिटी मैम तारीब अखोय कम्युनिटी अमगी फैक्टर दा कइले अमगी फैक्टर दा कइले हाइदा फजना खनबिर कांदा माना लाथोपो ओइरमबा इलेक्शन जी योगदोबा था मतम खर वाली सही अमनी वाली लाथोपि ओइरमबा याम फनेबा अदु नतबिदा आई सिमिस्टर ओइबदि टोपिया दे मोय लेबा खनगे खनो हाइदना लाथो कांदा कोई अदुगुमलबा इकन ब्लॉकेज हंतोक्ति बसे करिगिनो हाइतादे अखोय पार्टी ना लाथोक सैजु अतेगी नते करिगुमा माना लाथोय पोसी मा रिजाइन तौरे हाइरगदि अखोय तंपाक्ता लेबिबा मयाम जिदसु ए मतुम ताबा अखोयगी हजि अखोयना करिगुमा कइनोदा हजि लेब बिल जी पास तौगदबनी डिस्ट्रिक्ट लाथोय खोतोय काना बिल पास तौब खोतपा लेबा मतमदा अफफता मयाम नैनार कांदा अदुमाइना सोल्व तौब याना बिदौ दखोयगी पार्टी ने अखोयगी हाइजबनी अदुबु मोई साइडना करि खले मोइदा अखोयना याम यंगसनबा दिस आई याम नुगाये आई साम करिगुमा याम नुगायबा फिल तौबा इलेक्शन काबा कादबी वा नतना कक्सिंग डिस्ट्रिक्ट अमनि गाना लाथोपा मतमदा आइगोदा कयाम याम नुगायबा फिल तौगे गान मयाम निसन खम अदुम आई मसी सोर्सिस जोम खंबिगनी दुकि मतिक नुगाय अखोयगी दमता कानी अखोयगी दमता कानी हाइदना मणिपुर तारीब जाति मैम की अदुगुंबा मागी फील्ड दुदे अखोय खंगदबनेबा अदु खंगम मतुंदा अखोय तौगिगदबनी अदु नतबिदा चीफ मिनिस्टर की मंगलादा गाउदना चीफ मिनिस्टर सिना आई प्राइम मिनिस्टर चीफ मिनिस्टर ओइदबा यादे हाबी पुतमदा फिबमदा कोई डिस्ट्रिक्ट लाथोपिदना अदु कुतक्तक लाउसनदना तौबा अदगी थबकसी नागे सही 35 पालकसी कौदगांदा था मनिदा गार कांदा डिपार्टमेंट मयादा लेइबा मयाम कौसलबा आई सामो एमएलए ओइजरमे ओइजरगी मतमदा कोई अदु तौसे अदु तौजांदा कोई सीएमजी मंगक हायरगा नतगे उसितब मु तमिनगा लेरगा तोपा मीनेबा अदुबु हंतक्ति बीजेपी की कोई ममांगदा मोइना हुंदना गाइरो फोल मैमसे आई वखंददी बीजेपी गवर्नमेंट सोइदा लाकनी मंदी अतोप पार्टी न हुलप पार्टी जी कोई यामना सरकार पाइगली वोट कागली हाबिदो इ मसाइ तमसे याम नुगाय कोई वाफम जिसु याम नुगाय रि अदुगा मरकसिदा कोई ngасai हाइबिग्रे नुमितनिदा सॉल्व तौगे हाइबिग्रे मतंगसिदा अखोइना क्वेश्चन अमा राइज तौरिना हानादि डिस्ट्रिक्ट तरसि लाथोखरे मरुइना इवेंटसिना यानिंग्रिसि अखोइ हजिना कांगोपि हायरबा मतंदुना सदर हिल सारमे जिरि बांगा अनिसिना मखोइ मपा मपुगी लम सोइ हाइबनेबा अदु मसि जिरि लथोकदा मखोइ थिंगदे अदुबु मखोइगी लमसि डेमोक्रेसन तौरगा मंगदा अदुगी मौंगदा अदु अमुक मैतै खुन अमुक हाइबि मै येदबदे अदुम लेरे पोटसि जिरि सिमा कलि कांगोपिसु अदुम लेरे कांगोप अनसेननि अदु लाइबदी करिगुंबा हजिक बीजेपी ना नेक्स्ट अखोइगी 33 सुबा विधान सभा मिखलसिदा माइ पाक्तना एब्सोल्यूट मेजॉरिटी ओइना सरकार सेंबा तारगदी मसिगी वारोइसिनसि करमाइ पोरकदगे हाइदि लाउथोकिबा डिस्ट्रिक्ट सि अमुक हना अखोइ अमुक सेंदोक सेमजिन अखोइ माइ बाउंड्री सेंदोक कदोइब्रा नत्रगा डिस्ट्रिक्ट ति लाउथोखरमेन हाजिन हाइबगी पोतुदि अमा यामना लुगो पोट अमसु लेरि मसिग नेगोशिएट तौगी मतंगसिदा मसिदि पार्टी को फिलेप करि लेबिरि हाइबा की तौरपा नोलेज लेबिब्रा मसे अखोइगी पार्टी की पांदमदि अखोइ सुमि हौजिक मोइना लाथोगिबा डिस्ट्रिक्ट सिंगसि अखोइ
ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯑꯩꯈꯣꯏ ꯕꯤꯜ ꯄꯥꯁ ꯇꯧꯒꯗꯕꯅꯤ ꯄꯥꯁ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯌꯦꯠꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯣꯏꯒꯤ ꯁꯔꯨꯛ ꯏꯄꯥ ꯏꯄꯨꯒꯤ ꯂꯝ ꯁꯣꯛꯏ ꯍꯥꯏꯕ ꯄꯣꯠꯁꯤꯁꯨ ꯍꯦꯛ ꯑꯩꯈꯣꯏꯅ ꯕꯥꯎꯟꯗꯔꯤ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯁꯣꯛꯇꯕ ꯃꯑꯣꯡꯗ ꯃꯣꯏꯒꯤ ꯌꯥꯅꯒꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯌꯥꯅꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯦꯕꯜ ꯑꯃꯗ ꯂꯥꯛꯑꯀꯥꯟ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯁꯦꯝꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯏꯁꯨ ꯂꯩꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯄꯥꯜꯂꯤꯕ ꯑꯩꯈꯣꯏ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯃꯒꯤꯁꯨ ꯃꯥꯡꯗꯅꯕ ꯑꯃꯒꯤꯁꯨ ꯁꯣꯛꯇꯅꯕ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯁꯤꯡꯒꯤ ꯆꯥꯎꯁꯨ ꯁꯥꯎꯔꯣꯏ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯃꯁꯤ ꯔꯥꯖꯅꯤꯇꯤꯛ ꯗꯣꯜꯒꯤꯁꯨ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯃꯇꯥꯡꯁꯤ ꯃꯁꯤ ꯐꯅ ꯀꯨꯏꯔꯕ ꯌꯥꯝ ꯁꯥꯡꯉꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏ NSNI ꯑꯃꯒ ꯇꯧꯅꯔꯤꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯤꯁꯐꯥꯌꯔ ꯑꯦꯛꯁꯇꯦꯟꯁꯟꯗ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯣꯛ ꯑꯃ 2001ꯗ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯕꯨꯗꯤ ꯍꯥꯏꯕꯤꯔꯝꯃꯦ ꯃꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡ ꯌꯥꯎꯗꯦ ꯈꯣꯠꯇꯦ ꯑꯗꯒꯤ ꯔꯥꯖꯅꯥꯊ ꯃꯁꯥꯃꯛꯁꯨ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯃꯇꯥꯡꯗ ꯋꯤꯜ ꯅꯦꯚꯔ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯤꯅ ꯋꯥꯏꯠ ꯄꯦꯄꯔ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯣ ꯉꯔꯥꯡꯁꯨ ꯖꯥꯕꯦꯗꯀꯔ ꯀꯩꯅꯣ ꯂꯥꯛꯑꯝꯕꯗꯨꯗ ꯄꯥꯎꯃꯤꯁꯤꯡꯒ ꯈꯔ ꯌꯦꯠꯅꯕ ꯈꯔ ꯇꯧꯋꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯣ ꯃꯁꯤ ꯃꯇꯥꯡꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯃꯕꯒꯦ ꯍꯥꯏꯕ ꯑꯃꯁꯨ ꯃꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯃꯁꯤ ꯁꯦꯡꯗꯣꯛꯄ ꯑꯃꯁꯨ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯁꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯗꯨꯒꯨꯝꯕ ꯄꯣꯁ ꯑꯃ ꯄꯥꯏꯕꯤꯕ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯆꯤꯟꯗꯒꯤ ꯉꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯂꯣꯏꯔꯕꯅꯤ ꯆꯦꯗ ꯇꯥꯕ ꯆꯞ ꯃꯥꯟꯅꯩꯅ ꯑꯩꯈꯣꯏ ꯃꯁꯤ ꯂꯧꯏ ꯑꯗꯨ ꯃꯁꯤ ꯋꯥꯁꯤ ꯑꯅꯤꯔꯛ ꯍꯟꯅꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯄꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯅꯤꯐꯦꯁꯇꯣ ꯑꯩꯈꯣꯏꯒꯤ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤꯗ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭रिꯇꯤ ꯉꯥꯛꯄ ꯀꯜꯆꯔ ꯌꯣꯛꯈꯠꯂꯒ ꯊꯝꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 1ꯗ ꯊꯝꯖꯩ ꯑꯩꯈꯣꯏꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯗꯁꯨ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ BJP ꯌꯥꯎꯏ ꯏꯟꯇꯤꯒ꯭रिꯇꯤ ꯀꯥꯏꯔꯛꯄ ꯃꯇꯥꯡ ꯌꯧꯔꯒꯗꯤ ꯑꯩ ꯏꯁꯥꯁꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯃꯅꯤꯄꯨꯔꯒꯤ ꯆꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯅ ꯆꯥꯎꯖꯔꯛꯄ ꯃꯤꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯏꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯑꯩꯈꯣꯏ ꯀꯥꯏꯍꯜꯂꯣꯏꯅꯁꯨ ꯍꯥꯏꯕꯤꯔꯕꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯥꯏꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯗ ꯌꯥꯎꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯑꯩꯒꯤ ꯄꯥꯔꯇꯤꯁꯤꯃ ꯀꯩꯅꯣ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯀꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄꯥꯔꯇꯤꯁꯤ ꯀꯟꯕꯒꯤ ꯀꯅꯥꯅ ꯑꯣꯏꯔꯛꯄ ꯌꯥꯎꯒꯗꯧꯒꯦꯅꯦ ꯑꯗꯨ ꯀꯩꯗꯧꯉꯩꯗ ꯅꯦꯚꯔ ꯑꯣꯏꯊꯣꯛꯏꯗꯕ ꯄꯣꯠꯅꯦꯕ ꯃꯗꯨꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯚꯣꯠ ꯈꯣꯝꯕ ꯌꯥꯅꯕ ꯂꯥꯂꯣꯡꯅꯤ ꯃꯔꯝꯗꯤ ꯀꯣꯡꯒ꯭ꯔꯦꯁꯇ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝꯁꯤꯡꯁꯤꯅ BJPꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯃꯣꯏꯅ ꯍꯦꯟꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯠꯇꯦ ꯃꯣꯏꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗꯤ ꯀꯠꯊꯣꯛꯄ ꯉꯝꯕ ꯅꯠꯇꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯉꯩꯗ ꯅꯦꯚꯔ ꯀꯩꯁꯨ ꯌꯥꯕ ꯉꯝꯃꯣꯏ ꯀꯩꯗꯧꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯕꯗꯤ ꯃꯁꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯦꯅꯤꯐꯦꯁꯇꯣꯗꯁꯨ ꯍꯥꯞꯆꯤꯟꯖꯗꯅ ꯀꯜꯆꯔ ꯌꯣꯛꯈꯠꯅꯕ ꯑꯩꯈꯣꯏ ꯊꯝꯖꯤꯟꯖꯩ ꯑꯗꯨꯒ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯦꯜ ꯄꯥꯋꯔ ꯑꯦꯛ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯦꯅꯤꯐꯦꯁꯇꯣꯗꯁꯨ ꯃꯣꯏꯅ ꯍꯟꯗꯛꯁꯤ ꯄꯥꯏꯔꯒꯗꯤ ꯍꯥꯟꯅꯗꯤ ꯀꯩꯅꯣꯒꯤ ꯁꯦꯒꯃꯦꯟ ꯇꯔꯦꯠꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯔꯤꯌꯥ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯧꯊꯣꯛꯀꯅꯤ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯦ ꯌꯥꯝꯅ ꯀꯨꯏꯗ꯭ꯔ ꯃꯇꯝꯗ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯤ ꯚꯣꯠ ꯃꯇꯝꯗꯅ ꯐꯠ ꯃꯌꯥꯝꯁꯤ ꯑꯗꯨ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯨꯝꯃꯥꯏꯅ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯍꯥꯔꯣꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯂꯥꯏꯔꯤꯛ ꯍꯩꯕ ꯂꯥꯏꯁꯨ ꯍꯩꯕ ꯃꯤ ꯂꯝꯗ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯑꯁꯤꯡꯕ ꯂꯧꯁꯤꯡ ꯂꯩꯕ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯈꯔ ꯉꯥꯡꯉꯒ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯄꯪꯁꯨꯝ ꯁꯨꯡꯒꯅꯤ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯕ ꯀꯩꯅꯣꯗꯤ ꯚꯣꯠ ꯃꯌꯥꯗ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯁꯤ ꯄ꯭ꯔꯖꯥꯁꯤꯡ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯚꯣꯠ ꯃꯌꯥ ꯍꯩꯖꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔ ꯀꯨꯝꯕ ꯚꯣꯠ ꯃꯃꯥꯡꯗꯅ ꯚꯣꯠꯁꯤ ꯀꯅꯥꯒꯨꯝꯕ ꯀꯥꯈ꯭ꯔ ꯃꯇꯨꯡꯗꯩꯗꯤ ꯄ꯭ꯔꯖꯥꯒ ꯏꯅꯛ ꯅꯛꯅꯗꯕ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒ ꯚꯣꯠ ꯃꯌꯥꯁꯤꯗꯅ ꯄ꯭ꯔꯖꯥꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯅꯤ ꯄ꯭ꯔꯖꯥ ꯍꯦꯛꯇ ꯅꯛꯁꯤꯟꯅꯔꯛꯄ ꯃꯁꯤꯃꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯃꯇꯝꯗ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯃꯥ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯚꯣꯠꯇ ꯄꯩꯁꯥ ꯈꯔ ꯆꯪꯉꯤꯕ ꯈꯣꯠꯂꯤꯕꯁꯤ ꯃꯗꯨꯅꯁꯨ ꯐꯦꯛꯇꯔ ꯑꯃ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯗꯨ ꯃꯁꯤꯒꯤ ꯂꯥꯞꯊꯣꯛꯅꯔꯤꯕ ꯃꯔꯩ ꯑꯗꯒꯤ ꯑꯐꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯔꯝꯕ ꯂꯤꯗꯔꯁꯤꯞ ꯑꯩꯈꯣꯏꯅ ꯈꯟꯕ ꯇꯥꯏ ꯑꯗꯨꯒ ꯂꯦꯖꯤꯁꯂꯦꯆꯔꯁꯨ ꯀꯔꯝꯕ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀꯔꯞꯁꯟꯁꯤ ꯀꯔꯝꯍꯥꯏꯅ ꯃꯨꯊꯠꯀꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯋꯥꯐꯝ ꯈꯔ ꯊꯝꯕꯤ ꯆꯨꯝꯃꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯔꯞꯁꯟ ꯂꯩꯇꯕ ꯂꯩꯕꯥꯛꯇꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯔꯞꯁꯟ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯝꯅ ꯄꯤꯁꯛ ꯄꯤꯛꯄ ꯄꯥꯔꯁꯦꯟꯗ ꯆꯠꯍꯟꯕꯅꯤ ꯑꯩꯈꯣꯏꯒꯤꯅ ꯄꯥꯔꯁꯦꯟꯁꯤ ꯌꯥꯝ ꯋꯥꯡꯊꯣꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯇꯨꯗ ꯇꯧꯔꯤꯕ ꯀꯔꯞꯁꯟꯁꯦ ꯁꯨꯝꯕ ꯀꯔꯞꯁꯟꯁꯤ ꯑꯩꯈꯣꯏꯅ ꯊꯤꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯔꯤ ꯆꯪꯉꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡ ꯆꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯈꯤꯕ ꯏꯂꯦꯛꯁꯟ ꯃꯌꯥꯗ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯍꯥꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯄꯟꯕꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯄꯥꯕ꯭ꯂꯤꯛꯁꯤꯡꯁꯦ ꯌꯥꯝꯅ ꯑꯦꯋꯦꯌꯔ ꯑꯣꯏꯔꯦ ꯂꯣꯏꯅꯃꯛ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯑꯍꯜ ꯑꯃꯅ ꯑꯗꯨꯗ ꯚꯣꯠ ꯄꯤꯁꯤꯒ ꯍꯥꯏꯔꯒ ꯄꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯣꯏꯗꯦ
이몽두기 한나 야르수 마사 누파 야르데 이볼 방어 마마 야르수 마사 마파 마사 야르데 방데 숨기 마tam지 아토기 마틱 아코이 얌나 아코이 가리 하비타레 아홍고 라크레 엘렉션 지다수 아도 콩그레스나 칼레 가리 칼레 하미tamda 모이기 마마나이다 아코이 수 저도 주 강비로거니 콜게시 아코이 신네 angang oi de colgate ga dum khoi chin tut pe se dum chin lai chimphada service sin nei adu hoji so khoi ju hal mane ayuk te press to du gi to mo tam da na angang ja ke no pro he colgate pro he hairo gani adu bu hoji ti colgate hai ba brand ji adu ki matik li re yam kan ba ji matam ji ke sana ba ke no oi tre atop brand me ba pha ba la kre la ko posi oi ra ga su ai gi sin da di colgate pro hai adu por ko de pu di colgate in da te atop brand ne sarap pro hai atop brand ni por ko dise sumai to da congress se sin da pak pa dong yaw bu da moi masa da akhoi ji congress hai re na chok thuk chabam ko lei ba madu gi chok thuk chab do mangan gi haita di kanai ku da sangi hai matam da paisa gi kuta leite adai akhoi gi mari port leite masan port leite kana gi mukhat da sangi hai matam da public sing jina matik cha akhoi gi citizen mayam sing jina gyan tar ba matam da oi gi doi ne ba adra hojik ti gyan jam ta bi re akhoi mama ngai da theng gi ba ai sa bu ta mani ro theng ja re adu ta mani theng gi ba ga hata theng go su praja mayam gi adu ba sa juk siam khet nei mar maduna hatak ti koi moina ngasai gi colgate por wai matam da colgate oiram da ba adik sar por wai matam da sar oiram da matam du oi gedam ni na madu gi koi na sin da pak du oi ri da ni na atop brand mayam la ni na dak ti koi BJP si mamang gi election da na 10 sube election da BJP gi phiran adagi BJP gi party si da bu karma party ne BJP si garo adu phatre da phatre ro hunma gari lei ne ji khulai si na di akoi party si ta ki 11 sube viran sabha mi khan si da Bharatiya Janata Party na mai soi da pakani ji mai istam je akoi jana hai bi si ande ki tamathoi suba vidhan sabha gi akoi election gi poll si akoi gi absolute majority si BJP na phangani hai bane ba coalition sarkar gi nate sumna adi mainly thengnai sti BJP Congress ni Congress su sini phu phangni hai BJP na soi haibam thoi adu hai dragadi mai masai confidence later board le board kanu to ya na tabdina makha ta phis da koi national highway ani Imphal jiri adagi Imphal Dimapur lambi ani si economic blockade ki khudong sa lo ri si akoi kaung khrana moi gi demand ji phangna ba sarkar da ek to ani si hekta oi ba akoi gi ngak sap khori bai bai tin to ri koi tam de le ba ma akoi an masi national highway ama Imphal Dimapur lambi si hain haina adum matam nai na adum sem ni aduga Imphal jiri lambi si hauji kilometer kulom si adum sat pada khudong sa de na mai masih pada kuih BRTF tu su sinai state government ada su ada yang BRTF ki official kau kamu waris sana ni adum ya adum hamu adum tahu ada ki private ki aku ki transporter sing na usah lagi musim sat tu dia adum ni na ada ki hendak si mayam ngangri si aku BJP na center pasal apa yang 100 days lebih same ni hari asi matang si kangkik kara state na amana hai amana asum tashan na ba man ba ma wa di aku transporter sing gari chali sing si wa ba khalan yam wa ja le bas aku na sat tar ni khang de su ai di nongmai sing don sat pa dang tawri moi tawri nongmai maru sat pa dang tawri adu masigi si da aku gi state PWD na pa ni na mu maram su hai ne ma su yan ba masih kan main terus na aku malah kama aku jasa MLA oi biram ni masih isu sing matang si kan main terus na hai si aku juga alim tata terus jadi itu thap saja yang nuai di question sih bah aku manifesto da aku point ma pensu da aku happy aku government ji kai ma form tahu apa BJP government ji aku Manipur ji form tahu cara apa hoji Delhi tu aku BJP government oi di aku highway ji protection tahu nabi dah tak aku highway protection force macam apa, aduga free Manipur ohen ba, siapa yang manifesto ada yang je, aduga jauh tak nak habis ba, cumi, ayi yum nak kanda label lambi ma, nuai na bersat apa siapa ba besi, kali gumba government tu na topa ma bungak siapa ba, waktu na siapa direktur kesu, ayi na nung suba macam tu lekong thok tu na ba, nuai na bersiapa ba besi, ayi tahu kau itu bersi, sahih terang apa le, government Congress ke. adagi sahi trama pali posida thung maku thung tak adu thole tola du ten hapa ya de ga na ko ngai te tu na ngangi ba ya pik pa ori to ne kilometer ka thane ba sabu to chapi ramani Delhi to Gujarat thori balambi adagi Pune adagi na Marsa thori ba express highway si mayam si lei posi koi ubire mayam na dukimati koi wall stand da koi lei ri labi chi
ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯔꯤꯕ ꯂꯝꯕꯤ ꯀꯤꯂꯣꯃꯤꯇꯔ 200 ꯁꯥꯡꯕꯁꯤ ꯑꯅꯥꯟꯕ ꯂꯝꯕꯤꯗ ꯆꯠꯆꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯆꯒꯦ ꯂꯝꯕꯤꯁꯤ ꯅꯣꯡ ꯆꯨꯕ ꯃꯇꯝꯗ ꯄꯨꯊꯍꯟꯕꯤꯒꯅꯨ ꯊꯣꯡꯁꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯁꯤꯐꯥꯎ ꯉꯝꯗ꯭ꯔꯕꯅꯦꯕ ꯃꯣꯏꯅ ꯑꯃꯨꯛ ꯌꯦꯠꯅꯔꯤ ꯄꯣꯠꯁꯤ ꯅꯠꯇꯦꯕ ꯗꯦꯜꯂꯤꯗ ꯂꯩꯕ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯒꯣꯔꯃꯦꯟꯁꯤ ꯊꯥꯖꯗꯦꯕ ꯀꯔꯤꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯤ ꯊꯥꯖꯤꯜꯂꯀꯥꯟꯗ ꯃꯣꯏꯒꯤ ꯐꯨꯜꯈꯥꯎꯗ ꯆꯪꯈꯤꯅꯦꯅ ꯄꯥꯈꯠꯇꯅ ꯉꯁꯥꯏꯒꯤ PRTFꯗ ꯍꯥꯞꯄꯀꯥꯟꯗ ꯇꯧꯋꯤ ꯑꯩꯈꯣꯏ ꯃꯇꯝꯗ ꯑꯩꯈꯣꯏꯅ MLA ꯑꯣꯏꯕ ꯃꯇꯝꯗ ꯉꯥꯏꯇꯅ ꯃꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯅꯩꯅꯔꯤꯗꯣ ꯒꯣꯔꯃꯦꯟꯅ ꯂꯧꯒꯦ ꯍꯥꯏ ꯑꯁꯣꯝꯅ ꯗꯦꯜꯂꯤ ꯒꯣꯔꯃꯦꯟꯅ ꯌꯥꯗꯦ ꯀꯩꯒꯤꯗꯃꯛꯇ ꯀꯩꯒꯤꯅꯣꯗ ꯉꯁꯥꯏꯒꯤ ꯁꯣꯝꯗꯒꯤ ꯂꯧꯒꯦ ꯍꯥꯏꯔꯒꯅ ꯊꯤꯀꯥ ꯃꯌꯥꯝꯗꯨ ꯃꯨꯟꯅꯕꯗ ꯃꯇꯝꯁꯤ ꯌꯥꯝ ꯃꯥꯡꯅꯦꯅ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯆꯌꯦꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯒꯣꯔꯃꯦꯟꯁꯤ ꯊꯥꯖꯗꯕꯗꯒꯤ ꯊꯣꯛꯏ ꯊꯕꯛꯅꯦꯕ ꯑꯗꯩ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯀꯥꯟꯗ ꯂꯩꯔꯤꯕ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯕ ꯆꯪꯗꯕꯁꯦ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯉꯤꯁꯤ ꯀꯔꯝ ꯀꯥꯟꯗ ꯆꯪꯉꯤ ꯀꯥꯟꯗ ꯗꯤꯃꯥꯄꯨꯔꯒꯤ ꯂꯝꯕꯤꯁꯤ ꯌꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯍꯧꯔꯛꯑꯦ ꯑꯗꯨꯒꯤ ꯑꯔꯥꯟꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯀꯤꯂꯣꯃꯤꯇꯔ 200 ꯁꯤꯗꯩꯅ ꯗꯤꯃꯥꯄꯨꯔ ꯆꯠꯄꯁꯨ 200 ꯈꯤꯇꯪ ꯍꯦꯟꯕ ꯁꯣꯝꯗ ꯖꯤꯔꯤ ꯆꯠꯄꯁꯨ 200 ꯈꯤꯇꯪ ꯍꯦꯟꯕ ꯁꯤꯒꯤ ꯂꯝꯕꯤ ꯑꯅꯤꯐꯥꯎꯗꯤ ꯐꯖꯅ ꯊꯝꯕꯤꯗꯅ ꯑꯩ ꯏꯁꯥꯒꯤꯅꯦꯅ ꯈꯜꯂꯀꯥꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯅ ꯀꯟꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯏꯊꯣꯛꯀꯗꯧꯕ ꯄꯣꯠꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯤꯉꯣꯟꯗ ꯄꯪꯍꯨꯟꯗ ꯍꯨꯟꯕ ꯄꯪꯉꯥꯡꯗ ꯉꯥꯡꯕꯗꯤ ꯃꯥ ꯃꯇꯣꯝꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯊꯥꯡ ꯌꯥꯟꯁꯤꯟꯖꯕꯅꯦ ꯂꯧꯋꯦ ꯑꯗ ꯗꯦꯜꯂꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯣꯖꯥ ꯃꯇꯝꯁꯨ ꯍꯥꯏꯕꯤꯈꯤꯕ 100 daysꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯌꯥꯎꯏ ꯍꯥꯏꯕꯗꯣ माना सही 53 पाबदा सही 53 से दिल्ली कांग्रेस पाबा मतलब सेमद्र पोतुबु बीजेपी ने सही चाम था कोई निमित चाम सेम के हाइबे पोसिदा सेम दिन नोंगरिबा यमगे प्रोग्राम दे कोई हापी सिंगसन तवी अदुबु निमित चाम दे लंबी ओइबे था उंदा लोइबे अब लंबी दिन नति मदु खत मोइने सिदा अखोई सिदा चांस लवे अखोई यम नोंगिंग बाय तारे नोंगिंग बायदि ngасai congress ki government sina parja me amsi pangabani lai de mamangai eng sai ji gido la kai am de vote mi am bayam hai gi matam de bo tong na khal ga ngang du lan gani ar so budi ai isha mak na no ji di da kai ai makha da sat le bai sat pa matam da ai khale ba sibu ai isha mak MLA oi maka mayam gi lenga sa so de yaw ma ba mi na sali ba lambi ni ko sum ba lambi se parja me am na tawri ba mayam jing si asuk dam na khudung thi ba mayam si bu akhoi gi imphal si yora kan da आई पाली सरकार से कई है इपा इपू पंदना लेजबी था पलकान से नहीं दशा तौबा अखोई लेगा सासोल की सोनब अखोई पब्लिक मोद थाजल पीरुब लेगा सासोल कोई इलेक्शन खेब ले मैं चुमी कई खेने है मनपुर इलेक्शन से इशू चलते फैमिली चली पैसा चले अखोई मनपुर सोब ले चाहब सामसी कांग्रेस सही 53 पालू बीजेपी नैखारकान इराय लाइन फॉर्म तौसीनेब सुमायना हदक्ति अखोई मनपुर की प्रजा मैम लोनमक अखोई खंबीरे उबीरे गवर्नमेंट कहीं ममांग थोब मैं वारी खंबीरे सी येंगकान हदक सुसोई सोदन बीजेपी मनपुर गवर्नमेंट से फॉर्म तौनी थमजगे अखोई इनर लाइन परमिट सिस्टम मनपुर चनरमी सोक्ते अखोई चीफ कमिश्नर अखोई हेमत सिंह है लथोमे थेनजे हौजिक्ति अखोई सरकार से सेक्शन है अखोई डिस्ट्रिक्ट की बाउंड्री से फजना याथोक्तब रेवेन्यू डिस्ट्रिक्ट अदगी अखोई खुन अखोई साइनबोर्ड से ममिंग हेक थेसनगुब अखोई खुन मरुन अखोई सिंग तम प्राइवेट लमसे याम तोय थोई है इवन अखोई कक्सिंग की एरिया थोई सुनु थोंगने आई एरिया थोई मसी पोसे मसी मरुबगी वाखलोन दैना खनबदा मसी अखोई रेवेन्यू डिस्ट्रिक्ट की अखोई कंसर्न अथॉरिटीज सिंह सेक्शन होदबा अदि मसी सरकार की मरुन सरकार ने सेक्शन होदबदगी मा मतम मा यानु सुम चटखिबदई ngasi ama monu sinaratre adagi khana saina mayam thole ai gi ma gi hai lam am thole masi tung da su thok na ba hada ka khoi district semi ba sida su yamna phajana democracy no tawiro thamhorgadi खनरोय नत्रगदि हाइतना खन सैनबा हाइबा मयाम थोइ अदुना हौजिकि वाफम सि लाइब वाफम सि नुसिनादबि मसा मयाम जाव ओइरे इपाइ पुना नुसिनाद लेमिनर मदु साइड सिदा दासिन लखा सिदा तरम मयाम थोखरे है मसी मतम सि सरकार सिना हौजिक मणिपुर दा अखोन आईएलपी लाइ मरम सि मसिना ने खजे ने खनबा अदुगा आईएलपी मतम सि कई वाफम थम्बिने मुय अखोइ इनलाइन पर सिस्टम ता सुमे अखोइ तमने पुक्सेम पिपा अदुगुबा वाही अमदि ओय कोइना आईएलपी से अदुबु तौदि यादबा बताम सु ओय कईगिदमता अखोइ दिया पिक्स फुरुप ने फुरुप से मांगी दमता कंदबु होन जबने कोइ मयाम थेंगना बिग्रे त्रिपुरा दा अखोइ त्रिपुर सिंगिर बुला कादा हाइदो खरगा बेंगोली मयाम संगा कांदा लेबिबगी अदुबु वारी मयाम कोइ मयाम सु ने बिरे खंबी मयाम सु अदु अखोइ की अदुगुबा फुरुप अखोइ पिक्स फुरुप से कंदबु होन बाय बिसे अखोइ थौना अदुबु कंदबु होन जरिबा अखोइना
ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗꯧꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯗꯨꯗꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅꯤ ꯑꯗ ꯑꯥꯏ ꯑꯦꯜ ꯄꯤꯁꯦ ꯑꯩꯈꯣꯏ ꯇꯧꯒꯗꯕꯅꯤ ꯇꯧꯔꯤꯕ ꯄꯣꯠꯁꯤꯁꯨ ꯑꯩꯈꯣꯏ ꯑꯥꯏ ꯑꯦꯜ ꯄꯤꯒꯤ ꯗꯤꯃꯥꯟ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯅꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯌꯥꯝꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯥꯒꯤ ꯕꯦꯖꯤꯌꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯍꯤ ꯑꯗꯨꯛꯇꯩꯅ ꯂꯩꯕ ꯀꯥꯟꯗ ꯃꯌꯥꯝ ꯑꯃ ꯈꯥꯏꯗꯣꯛꯄꯤꯔꯤ ꯃꯁꯤ ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯂꯩꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯃꯤꯁꯤꯡꯁꯤꯁꯨ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯐꯖꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯀꯥꯟꯗ ꯆꯪꯕꯤꯌꯨ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯗꯦꯜꯂꯤꯗ ꯑꯦꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯔꯤꯌꯥ ꯀꯩꯅꯣꯝꯗ ꯏꯁꯇꯦꯠ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯥꯏ ꯑꯦꯜ ꯄꯤ ꯑꯣꯏꯔꯦ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯤꯅ ꯑꯩꯈoi ꯀꯥꯔꯠ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯅꯤ ꯄꯨꯊꯣꯛꯇꯤ ꯍꯥꯏꯗ꯭ꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨ ꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯃꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯀꯟꯗ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯕꯅꯤꯅ ꯂꯝꯗꯝꯁꯤ ꯏꯁꯇꯦꯠꯁꯤ ꯌꯥꯝ ꯄꯤꯛꯄ ꯏꯁꯇꯦꯠ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗꯦ ꯀꯟꯗꯕ ꯌꯥꯗꯦ ꯃꯁꯤꯒꯤ ꯏꯁꯨꯁꯤ ꯑꯩꯗꯤ ꯌꯥꯝ ꯆꯨꯝꯃꯦꯅ ꯂꯧꯏ ꯑꯥꯏ ꯑꯦꯜ ꯄꯤꯁꯤ ꯑꯩꯈꯣꯏ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯐꯖꯅ ꯑꯩꯈꯣꯏ ꯈꯪꯗꯣꯛꯀꯗꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯑꯣꯏꯕ ꯃꯇꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯩ ꯋꯥꯔꯤ ꯂꯩ ꯀꯩꯃꯥꯏꯅ ꯂꯩꯒꯦ ꯀꯥꯟꯗ ꯚꯣꯠ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯗꯃꯤ ꯚꯣꯠꯁꯤ ꯄꯩꯒꯩ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤꯗ ꯃꯁꯤ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯄ ꯉꯝꯗꯦ ꯉꯝꯁꯨ ꯉꯝꯃꯣꯏ ꯀꯩꯒꯤꯗꯃꯛꯇ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯦꯡꯕꯤꯌꯨꯅꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕ ꯀꯩꯅꯣꯁꯤꯡꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯀꯔꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯍꯥꯏꯌꯔ ꯏꯗꯨꯀꯦꯁꯟ ꯄꯥꯏꯕ ꯃꯤꯁꯤ ꯌꯥꯎꯗꯕꯁꯦ ꯃꯁꯤꯁꯨ ꯑꯃꯅꯤ ꯐꯦꯛꯇꯔ ꯑꯃꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤ ꯂꯥꯟꯅꯤ ꯀꯩꯗꯧꯉꯩꯗ ꯄꯣꯄꯨꯂꯦꯁꯟ ꯁꯨꯃꯣꯏ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯗ ꯀꯔꯤꯒꯤꯁꯨ ꯂꯥꯟꯅꯤ ꯑꯩꯈꯣꯏꯅ ꯄꯣꯛꯄꯗꯅ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯔꯦ ꯁꯤꯕꯗꯅ ꯗꯦꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯔꯦ ꯃꯁꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯍꯟꯕꯤꯌꯣꯕ ꯀꯩꯗꯧꯉꯩꯗ ꯅꯦꯕꯔ ꯃꯤ ꯑꯃ ꯆꯦꯟꯅꯔꯣꯏꯕ ꯑꯃꯦꯔꯤꯀꯥꯗ ꯇꯧꯔꯤ ꯁꯤꯁꯇꯦꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯤꯡꯗꯤ ꯌꯥꯝ ꯐꯖꯕ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯌꯦ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩ ꯏꯀꯅꯣꯃꯤꯛꯁ ꯑꯦꯟड ꯁ꯭ꯇꯦꯇꯤꯁꯇꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩ ꯏꯀꯅꯣꯃꯤꯛꯁ ꯑꯦꯟड ꯁ꯭ꯇꯦꯇꯤꯁꯇꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯂꯩꯔꯁꯨ ꯃꯥꯏ ꯐꯪꯁꯟꯗꯤ ꯇꯧꯗ꯭ꯔꯦ ꯄꯣꯛꯄꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯄꯤꯔꯗꯧꯕ ꯁꯤꯕꯗꯁꯨ ꯄꯤꯊꯣꯛꯈ꯭ꯔꯗꯧꯕ ꯁꯤꯔꯦ ꯍꯥꯏꯕꯗꯨ ꯀꯛꯊꯠꯂꯅꯤ ꯄꯣꯛꯑꯦ ꯍꯥꯏꯕꯗꯨ ꯇꯤꯟꯁꯤꯜꯂꯅꯤ ꯑꯗꯨꯗꯤ ꯀꯔꯤꯗ ꯄꯣꯠ ꯆꯦꯟꯅꯗꯣꯏꯅꯣꯕ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗꯤ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯅꯦꯕ ꯑꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯂꯦꯛꯁꯟ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕꯤꯕ ꯄꯣꯂꯤꯡ 35ꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯗꯃꯤ ꯚꯣꯠꯁꯦ ꯌꯥꯝ ꯌꯥꯎꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯕ ꯉꯝꯗꯦ ꯈꯪꯗꯣꯛꯄ ꯉꯝꯗꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯒꯣꯔꯃꯦꯟꯒꯤ ꯑꯩꯈꯣꯏ ꯑꯁꯣꯏꯕꯅꯦꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯊꯤꯗꯣꯛꯄ ꯇꯥꯏ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯕ ꯃꯑꯣꯡꯗ ꯐ꯭ꯔꯤ ꯑꯦꯟ ꯑꯩꯈꯣꯏꯒꯤ ꯐꯦꯌꯔꯗ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯗꯤꯕꯂꯞꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯐꯖꯅ ꯍꯣꯏ ꯆꯠꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯁꯦ ꯀꯅꯥꯅ ꯆꯪꯉꯤ ꯍꯥꯏꯕ ꯃꯇꯝꯗ ꯔꯣ ꯃꯦꯀꯔ ꯑꯣꯏꯔꯤꯕ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯕ ꯄꯋꯥꯔ ꯑꯣꯏꯔꯤꯕ ꯄꯋꯥꯔ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯒꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯍꯩꯁꯤꯡꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯌꯦꯡꯕꯤꯔꯣꯅꯦ ꯑꯩ ꯑꯗꯨ ꯇꯧꯔꯝꯃꯦ ꯑꯗꯥ ꯇꯧꯔꯝꯃꯦ ꯑꯣꯖꯥ ꯃꯇꯝ ꯑꯩꯁꯤ ꯑꯆꯧꯕ ꯄꯣꯁ ꯑꯃ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯑꯃ ꯑꯣꯏꯔꯦ ꯑꯩꯅ ꯇꯧꯕ ꯃꯇꯝꯗ ꯂꯝꯕꯤ ꯈꯔ ꯀꯣꯏꯂꯥ ꯊꯥꯔꯝꯕꯁꯦ ꯑꯩ ꯊꯕꯛ ꯇꯧꯒꯦꯅ ꯂꯧꯕ ꯌꯥꯔꯣꯏꯕ ꯃꯔꯝꯗꯤ ꯂꯝꯕꯤꯗꯨ ꯅꯣꯡ ꯀꯥꯏꯈꯤꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯩ ꯊꯕꯛ ꯂꯣꯏꯔꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯑꯇꯩ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯑꯦꯜ ꯄꯤꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯛꯁꯤ ꯑꯣꯏꯔꯕꯁꯨ ꯆꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯦꯛ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯌꯣꯕ ꯆꯤꯡꯗ ꯂꯩꯔꯤꯕ ꯂꯝ ꯃꯌꯥꯝꯁꯤ ꯀꯅꯥꯝꯇꯅ ꯄꯇꯥ ꯂꯩꯇꯦ ꯍꯧꯖꯤꯛ ꯆꯤꯡꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅ ꯑꯩ ꯌꯨꯝ ꯁꯥꯔꯒꯦ ꯂꯣꯟ ꯂꯧꯔꯒꯦꯅ ꯄꯇꯥ ꯄꯨꯊꯣꯛꯅꯕ ꯂꯩꯔꯣꯏꯕ ꯌꯨꯝ ꯁꯥꯕ ꯂꯣꯟ ꯂꯧꯕ ꯌꯥꯔꯣꯏꯕ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯁꯣꯏ ꯃꯅꯤꯄꯨꯔꯗ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤꯅ ꯁꯣꯏꯗꯅ ꯇꯧꯔꯤꯅꯦꯕ ꯑꯗꯨꯗꯤ ꯑꯦꯛꯁꯤ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯄ ꯇꯥꯏ ꯆꯨꯝꯍꯟꯕ ꯇꯥꯏ ꯑꯗꯨꯒꯨꯝꯕ ꯑꯃ ꯁꯦꯝꯕ ꯗꯔꯀꯥꯔ ꯂꯩ ꯏꯖꯨꯀꯦꯁꯟꯁꯤ ꯑꯗꯨ ꯑꯗꯥꯅ ꯄꯉꯥꯡꯗ ꯉꯥꯡꯅꯤ ꯀꯩꯗꯧꯉꯩꯗꯁꯨ ꯑꯣꯏꯊꯣꯛꯑꯦ ꯀꯔꯤꯒꯤꯅꯣ ꯀꯥꯟꯗ ꯄꯣꯂꯤꯁꯤꯗꯨ ꯁꯣꯏꯔꯤꯕ ꯄꯣꯂꯤꯁꯤ ꯁꯣꯏꯕꯗꯨꯅ ꯊꯣꯛꯂꯛꯇꯕꯅꯤ ꯑꯗꯨ ꯄꯣꯂꯤꯁꯤꯁꯤ ꯑꯐꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕ ꯇꯥꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯕ ꯄꯣꯂꯤꯁꯤ ꯁꯦꯝꯕ ꯇꯥꯏ ꯑꯗꯨ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯐꯕ ꯂꯩꯉꯥꯛ ꯁꯥꯁꯣꯜ ꯑꯐꯕ ꯄ꯭ꯔꯖꯥ ꯑꯃ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯋꯥꯀꯔꯁꯨ ꯂꯩꯔꯛꯀꯅꯤ ꯑꯗꯨꯗ ꯑꯐꯕ ꯄꯣꯠ ꯑꯣꯏꯔꯛꯀꯅꯤ ꯁꯤꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯑꯣꯖꯥ ꯗꯦꯕꯦꯟꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯁꯤꯗ ꯇꯧꯕꯤꯅꯤꯡꯕ ꯊꯕꯛ ꯈꯔ ꯑꯩꯈꯣꯏ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯈꯔ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯗꯨ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯥꯝ ꯑꯃ ꯑꯣꯏꯖꯔꯝꯃꯦ ꯑꯩꯅ 9 ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩ ꯚꯣꯠ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯏ ꯑꯩꯅ ꯏꯂꯦꯛꯁꯟꯁꯤ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯃꯥꯏ ꯄꯥꯛꯑꯕ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯝꯕꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯕꯦꯛ ꯇꯣꯞꯄꯤꯡ ꯑꯣꯏꯍꯟꯒꯅꯤꯅ ꯑꯩ ꯋꯥꯁꯛꯈꯤ ꯑꯗꯨꯕꯨ ꯎꯗꯕ ꯃꯐꯝꯗꯗꯤ ꯑꯩ ꯅꯦꯕꯔ ꯚꯣꯠ ꯑꯝꯇ ꯈꯣꯝꯃꯣꯏꯅꯁꯨ ꯋꯥꯁꯛꯈꯤ ꯑꯩ ꯃꯇꯝꯗꯨꯗ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯗ ꯃꯌꯥꯝꯁꯤꯅ ꯎꯕꯤꯔꯝꯒꯅꯤ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡꯒꯤ ꯂꯝꯕꯤ ꯎꯕ ꯐꯪꯈꯤꯕꯁꯤ ꯑꯩꯅ 9 ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯥꯖꯕ ꯃꯇꯝꯗ ꯎꯕ ꯐꯪꯈꯤꯒꯅꯤꯅ ꯑꯩꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯒꯦ ꯑꯩ ꯃꯁꯤꯃ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯗꯤꯕꯂꯞꯃꯦꯟꯁꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯩ CPIꯗ ꯀꯥꯖꯔꯀꯥꯟꯗ ꯒꯣꯔꯃꯦꯟꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯒꯣꯔꯃꯦꯟꯗ ꯅꯞꯄꯒ ꯌꯥꯎꯕ ꯑꯩꯈꯣꯏ 3 ꯃꯔꯤꯈꯛ ꯀꯥꯖꯔꯒ ꯌꯥꯎꯖꯕꯅꯤ ꯑꯩꯈꯣꯏ 3 ꯈꯛ ꯀꯥꯔꯒ ꯃꯇꯝꯗꯨꯗ ꯑꯩ ꯄ꯭ꯔꯣꯃꯤꯁ ꯇꯧꯏ ꯀꯛꯆꯤꯡꯗ ꯂꯩꯕ ꯌꯨꯡꯉꯤꯕ ꯂꯝꯕꯤ ꯃꯌꯥꯝꯁꯤꯡꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯑꯗꯨꯝꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗꯒꯤ ꯂꯧꯕ ꯂꯝꯕꯤ ꯑꯃꯐꯥꯎ ꯑꯩꯈꯣꯏꯒꯤ ꯁꯦꯡꯁꯜ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯂꯩꯕ ꯑꯃꯐꯥꯎ ꯅꯠꯇꯦ ꯑꯩꯒꯤ ꯃꯊꯪꯗ ꯂꯣꯀꯦꯜ ꯐꯜ ꯂꯩꯖꯔꯤꯕ ꯈꯔꯗꯨ ꯈꯛꯇꯒꯤ ꯂꯣꯏꯅꯃꯛ ꯃꯦꯅꯦꯖ ꯇꯧꯔꯀꯥꯟꯗ ꯑꯩ ꯂꯝꯕꯤ ꯀꯛꯆꯤꯡꯗ ꯂꯩꯕ ꯂꯝꯕꯤ ꯍꯣꯜ ꯂꯝꯕꯤ ꯀꯩꯔꯛꯇ ꯂꯩꯕ ꯋꯥꯒꯥꯏꯗ ꯂꯩꯕ ꯑꯗꯒꯤ ꯃꯥꯏꯕꯝ ꯀꯣꯟꯖꯤꯟ ꯑꯗꯒꯤ ꯎꯆꯤꯋꯥꯗ ꯂꯩꯕ ꯂꯣꯏꯅꯃꯛ ꯀꯣꯏꯂꯥ ꯑꯣꯟꯈꯤ ꯃꯇꯦꯛ ꯈꯔ ꯋꯥꯠꯈꯤ ꯃꯇꯦꯛ ꯈꯔ ꯋꯥꯠꯂꯤꯕ ꯃꯐꯝꯁꯦ
ai vote ka sa moi ha do ikom kom gi ti adu bo ai gi paisa di thadar mi ai wa order lok to ko khing thieng gi bane adu ko thang da ai vote ka ai ne tu ro matung da awa pe mi dong tha chin je ya la samai to ga ai la ka do ba trama to su ko bidan sabha election si da kari ba lai pha da mi am thagat pi da mai pa ba adu ga di ai tha ani ohui manung da kaksing ai na promise to wi kaksing gi leiba khoi gi hole ai gi ke de nong de leiba na bi mi am si tha ani din ohum ohum manung da loi na ai khoi black topping on gani ko la on gani simai thamje adu ga akhoi hatak ti am noi ja ba mana kaksing da district la ki ba sina ai amna masima da ai khwai de ina pam ja ba di kari ko la yo phone BJP government sila aba manipur da su district simiti le la to pi re manipur da leiba district mayam da gi ya na pung pha ba khwai da gi na mayam na ngang na ba adu ba district ma develop to ba matam da madu aso bar won se ai shana nok je gani jima ai tham jage marim di kai no matam da to kaksing ki district hai ga su koi DC na phang da ba department mayam ma koi sa ga da ba koi gi usi leiba police station adigi county health center ko leiba mayam jing se akoi go gai ke di manung da leiba oi bani na mayam da khwai di ma pung pha ba khwai di phaja ba district ma manipur gi manung da oi hen na bo na ba da ai aso pa thang logani jima ai tham jage adu atopa koi education si usi akoi manifesto su yauri kari kuma akoi gi women sila agadi akoi pre education mo hen ba nupi si nupi gi akoi kai no takina graduation tam about the pre hen ba gi adu pa tam jo koi manifesto da hapseri adu education si sakot tragadi kai to koi sakot pe yaro man di human resource par kan da akoi di economy par ka dawni human resource par tragadi kai to koi be yaro akoi kaksing si agi ke re manung da leba polling manga yauje ba jaga si human resource da mari bu khwai di wang human resource ni adu atai jaga da di wali masi mayam je koi mi sengjer kan da education yamna kai no oi na ba adagi akoi agri gi atu ba lam lo ba khop mayam je koi wagai ke da di all wagai ke da si adum akoi gi kai ingor gi mana masim tha ba hangam tha ba lo tha ba loi na masi mayam ji akoi ngamna ba khona jaba adu turen na ko na kan si cha ba adu ma ki na ni he akoi kaksing da gi hor kan da irong kuno bo je koi turen pa da na pa ga sa pa ke na ni maduna koi turen lai kai ba gi ke no yam da thui adu bu ai lai u phatana ta akoi gi ai gi play wasing da su dona minister la pirami ai na su i ra ga pisen ja hui ai ba turen lai kai ba khole yam ji semja na ba khona ba gi adum ba ai hona jage adu ai na kar gi matam da su o ga gi turen lai yam ji he o ga da gina koi kaksing yo phau da ai turen lai ji thon da pham ta lai te loi na ba thon gi masi government gi phalam ta da ti ai na loi na ba gi lo ga phani khara kai thok sarkan da ai na semja gi bi simasu aduga atopa akoi economy ji phana bi damakta akoi sele group haibe tare ai gi ke da gi banum gi somda makhai magi haigidra mafam ji lamdam si da sele group nupi me agi bai be me agi economy phana gi ahan ba me an sele group na ko yong ngong gi bi ai shana nai da semri lep tingi mamang da ai tawje gi bani adai kai bai be me agi economy phana ba kona ba man di kai no kan da koi na ngasai gi lamdam ma sa kona kona bai bi se bai ben gi so ba nupi sing gi so thawang lo bo ya lei bani na ai economy phana ba honan jagani adu ai samaksu ai na phangjari ba ai MLA oi bagi ai gi pension phangjari ba paisa maksu ai swagi da lei ba khoi kunai da lei ba usiwa da lei ba mai ba ko da lei ba mai bi myam da marup ta hona tawlo ka da lupa lising ama hapa ani hapa kan da ai hol ai na phangjari ba pension lupa lising ni phusi mata gi khara option jar ka da loi ka thu kan da ngasi ba ba ai na phangjari ba sahi manga phangjari ba pension je ai single lupa chapi mai shana sa ri ai ne lojei ai mai bi ma loi ka thu kan da economy phagan ba gi la long de chengchen jabani aduga akoi ising ji mayam do ji akoi gi kaksing ji sa khole har ga ju akoi to ti phang da ne wa ba mai uri ba sum mayam si gi mayam nang si bi da ka han view lai bu phadana aduga government ji seven bi bo oi ga di ising adugi matik wa da ri ba mayam jing che ai phajana hona jage aduga topa koi go gai no gai si asobo market mo oi re masi bega ma uli tri masi dai beng ama thamna bo hona ba aduga topa koi gi tourism ji usik ti akoi party si ama to ina government da government oi government ji koi delhi le government ji koi party oi jabani na akoi na la ka da ba koi gi sumba trama to suba bihan sabha mikhan ji da koi lai bu phadana ma ya thagi bi matam da ai yam kan no hona jaraga lai bi koi gi atuma war pa myam ji jing jana hona jage myam na su nu si bi do gai ke le manu le ba pa ja myam na su nu si bi da ai gi Dr. Sam Deven gi koi gi thamani pa ma ka koi gi share number 1 da le bi bi board pin da bi da myam na tuk sema pangin view hai ba shi tam jage yam ngai je ngasi taw dam khra nek tok piraga koi studio sida koi mes tv ne puthok sari ba choose your candidate ta tan koi noi wai utai sa phang jab si ngasi gi di mes tv gi choose your program yang bi sing pham da gi kain ba ya thang ni jari mathang gi program yang bi na ba tharang taw ga le view ngasi gi matang solution jare myam om kana khulum jari